ꯈꯨꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗꯅꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯂꯥꯛꯑꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯨꯗꯨꯅ ꯃꯈꯣꯏꯅꯤꯅ ꯍꯦꯛ ꯂꯩꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯈꯜꯂꯣ ꯏꯁꯨ ꯑꯅꯤꯅ ꯄꯥꯝꯕꯗꯣ꯫ ꯑꯕꯣ ꯑꯁꯤꯒꯤ ꯀꯣꯕꯤ ꯂꯩꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ꯫ ꯆꯅꯨꯅ ꯑꯗꯨꯗꯤ ꯍꯋꯥꯏ ꯊ꯭ꯔꯥꯛꯁꯤꯒ ꯂꯩꯈ꯭ꯔꯁꯤ꯫ ꯂꯩꯈ꯭ꯔꯁꯤ꯫ ꯏꯕꯣ ꯍꯋꯥꯏꯁꯤꯒ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯅꯤꯅ ꯍꯥꯏꯈ꯭ꯔꯤꯕ ꯏꯟꯁꯥꯡ ꯑꯗꯣ ꯄꯨꯟꯅ ꯄꯤꯔꯛꯂꯤ꯫ ꯏꯕꯣ ꯀꯌꯥ ꯇꯥꯔꯒꯦ? ꯂꯨꯄꯥ 10 ꯇꯥꯔꯦꯅꯦ ꯏꯁꯨ ꯅꯨꯄꯤꯌꯥ꯫ ꯆꯅꯨꯅ ꯕꯦꯒꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯗꯨꯅ ꯃꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯇꯩ ꯀꯩꯀꯩ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ? ꯂꯪ ꯈꯔ ꯂꯩꯈꯤꯁꯦ, ꯂꯪ ꯂꯩꯍꯧꯗ꯭ꯔꯕꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯅꯪꯒꯤ ꯐꯅꯦꯛꯇꯣ ꯂꯣꯏꯒꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯋꯥꯠꯇ꯭ꯔꯦ, ꯂꯣꯏꯔꯅꯤ, ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯂꯪ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯌꯧꯔꯗꯨꯅ ꯂꯩꯒꯗꯕ ꯂꯪꯗꯣ ꯂꯩꯗꯨꯅ ꯃꯈꯣꯏꯅꯤ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯆꯅꯨꯅ ꯄꯩꯁꯥ ꯑꯆꯣꯏꯕ ꯀꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯆꯪꯈꯤ꯫ ꯃꯥꯅ ꯆꯪꯈ꯭ꯔꯤꯉꯩ ꯅꯨꯄꯤ ꯃꯥꯗꯤ ꯗꯨꯀꯥꯟ ꯃꯄꯥꯟꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯆꯅꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯈꯣꯡꯐꯝ ꯈꯖꯤꯛ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯣꯡꯅ ꯍꯩꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯥꯛꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ, ꯑꯗꯨꯒ ꯇꯞꯅ ꯆꯨꯝꯅ ꯂꯦꯞꯍꯜꯂꯝꯗꯨꯅ ꯅꯨꯄꯥ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯗꯤ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯆꯅꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯉꯣꯜ, ꯀꯩꯅꯣ? ꯀꯥꯏꯗꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯁꯤꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯁꯦ꯫ ꯑꯣ, ꯀꯩꯒꯤ ꯌꯦꯡꯂꯤꯅꯣ? ꯑꯩꯅ ꯅꯪ ꯊꯣꯛꯂꯛꯃꯟꯗꯦꯅ ꯆꯪꯉꯛꯀꯦꯅ ꯑꯣꯟꯊꯣꯔꯛꯄꯗ ꯇꯨꯒꯦ ꯇꯧꯕ, ꯑꯗ ꯅꯨꯄꯥꯁꯤꯅ ꯉꯥꯛꯄꯤꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯣ ꯑꯗꯨꯒꯤ ꯌꯦꯡꯂꯤꯕ? ꯅꯠꯇꯦꯗ, ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ꯫ ꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯆꯅꯨꯅ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯊꯣꯡꯉꯝꯃꯣ, ꯍꯣꯔꯦꯟ ꯍꯩ ꯍꯦꯛꯂꯒ ꯆꯥꯁꯤ꯫ ꯅꯤꯡꯉꯣꯜ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯍꯥꯞꯂꯛꯄ ꯈꯥꯎꯗꯣ ꯄꯥꯏꯗꯨꯅ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯒꯤ ꯆꯩ ꯍꯥꯡꯗꯨꯅ ꯆꯪꯂꯛꯑꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯤ ꯑꯗꯨꯝ ꯁꯥꯡꯉꯤ꯫ ꯈꯨꯡꯒꯪ ꯑꯣꯏꯕꯅ ꯂꯝꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯃꯃꯥ ꯅꯨꯡꯁꯤꯁꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗꯨꯗ, ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯁꯨꯛ ꯀꯨꯏꯔꯛꯂꯤꯁꯤꯅ? ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯀꯩꯝ ꯆꯠꯇꯦꯕ ꯏꯟꯃꯥ, ꯏꯟꯁꯥꯡ ꯂꯩꯔꯦ, ꯑꯗꯩ ꯂꯪ ꯑꯃꯨꯛ ꯂꯩꯔꯦ, ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯏꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ? ꯍꯣꯏ, ꯆꯪꯉꯣ, ꯆꯥꯛꯇꯤ ꯏꯃꯥꯅ ꯂꯣꯏꯔꯝꯂꯕꯅꯤ, ꯏꯟꯁꯥꯡꯗꯨꯅ ꯅꯪ ꯊꯣꯡꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯈꯥ ꯇꯥꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗꯅꯤ ꯏꯟꯁꯥꯡ ꯁꯦꯝꯅ ꯃꯥꯕꯨ ꯉꯥꯛꯄꯤꯈꯤꯕ ꯅꯨꯄꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯦꯝꯂꯤꯕ ꯍꯦꯟꯖꯥꯡꯗꯣ ꯃꯈꯨꯠꯅ ꯑꯃ, ꯋꯥꯈꯜꯅ ꯑꯃꯗꯅꯤ ꯂꯩꯔꯤꯕ꯫ ꯅꯁꯛꯁꯨ ꯈꯪꯍꯧꯗꯦ ꯂꯝꯂꯥꯟꯕ ꯅꯪꯕꯨ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯪꯕꯨ ꯑꯃꯨꯛꯇꯪꯒ ꯎꯅꯍꯟꯕꯤꯌꯨꯀꯣ꯫ ꯅꯤꯡꯉꯣꯜꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯕꯨ ꯀꯧꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ, ꯏꯃꯥꯒꯤ ꯊꯤꯔꯝꯂꯕꯅꯦ꯫ ꯅꯪꯗꯤ ꯊꯣꯏ, ꯑꯩꯗꯤ ꯆꯅꯨꯒ ꯆꯥꯔꯒꯦ, ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯣ ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯊꯣꯛꯂꯨꯔꯒꯦ꯫ ꯆꯅꯨꯒꯤ ꯌꯨꯝꯗꯅꯤ ꯃꯤꯅ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯃꯦꯝꯊꯣꯏꯅ, ꯕꯦꯝꯃ ꯅꯪꯕꯨ ꯏꯗꯣꯝꯆꯥ ꯍꯣꯏꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯆꯅꯨꯁꯨ ꯈꯤꯇꯪ ꯅꯣꯛꯂꯒ, ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯛꯅꯤꯡꯕꯅꯤ, ꯑꯗ ꯂꯝ ꯂꯥꯞꯄꯁꯤꯗ ꯇꯧꯕ꯫ ꯑꯣ ꯅꯕꯨꯡꯁꯦ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯤ ꯍꯥꯏꯕꯅꯤ, ꯑꯗ ꯅꯕꯨꯡ ꯂꯥꯛꯄꯅ ꯅꯪꯁꯨ ꯌꯥꯎꯔꯛꯑꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯗꯣ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯂꯔꯣꯏꯗ꯭ꯔꯣ? ꯇꯝꯂꯔꯣꯏꯗ ꯏꯗꯣꯝꯆꯥ, ꯐꯤ ꯁꯥꯔꯒ ꯕꯕꯥꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯂꯒꯦ꯫ ꯍꯣꯏ, ꯏꯗꯣꯝꯆꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯊꯕꯛ ꯑꯃ ꯇꯧꯁꯤꯁꯨ ꯅꯪꯅ ꯍꯦꯛ ꯃꯌꯥꯗꯦ꯫ ꯑꯩ ꯏꯇꯣꯝꯇ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯕꯕꯥ ꯑꯃꯨꯛ ꯃꯇꯣꯝꯇ ꯂꯩꯍꯧꯒꯗꯕꯗꯣ ꯑꯗꯨꯒꯤ ꯈꯟꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯃꯤꯔꯣꯜ ꯂꯩꯇꯕꯁꯤ ꯁꯤꯅꯤ, ꯏꯗꯣꯝꯆꯥ ꯍꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦꯗꯣ꯫ ꯑꯗꯣ ꯑꯩꯈꯣꯏ ꯇꯌꯥꯏꯗꯤ ꯀꯩꯊꯦꯜꯗ ꯀꯩꯅꯣ ꯆꯥꯅꯕ ꯂꯩꯅꯤꯅ ꯂꯩꯍꯧꯕꯅꯤ, ꯂꯥꯛꯇ꯭ꯔꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯄꯔꯦꯡꯉꯥꯟꯕꯁꯨ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ, ꯑꯣꯏ ꯁꯦꯟꯗ꯭ꯔꯥ, ꯉꯁꯥꯏ ꯀꯩꯊꯦꯜꯗ ꯂꯩꯍꯧꯔꯤꯗꯣ ꯀꯩ ꯂꯩꯔꯤꯅꯣ? ꯏꯁ, ꯁꯦꯟꯗ꯭ꯔꯥꯡꯁꯤ ꯀꯧꯔꯛꯀꯅꯣ ꯍꯥꯏꯔꯒ ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ꯫ ꯄꯔꯦꯡꯉꯥꯟꯕꯁꯨ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯅꯨꯒꯤ ꯃꯅꯥ ꯂꯩꯗꯨꯅ,
Kari lesabi phare banangse ha yam lesabi ro tauno sono nai Chanu ningol ningsing laktuna aya aidi kawre baba ai ningol hoida chatoi ni Chanu na ningol palak paduda paringan mana yam khangning na kanano ningol haide Imanabi ni ekoina kan giyum sinagi Oh pakhanga matamga thanakibro Paraina karan phuduna hairakpani Kaide pakhangno ekoi imanabi do adugumba matamgi ranga masa khangzaba nate yam chamjabi imanabi ni Oh aidi ekoi senrang dong tawbra khaluri Is aibu irang yam tawbai tapta Somda ningol su chanu lakpa ngai na wakal da su khali ngasi khakta thingnaba sakhangdaba lamlan banangbu kanano hayu thamoi sina su nangbu kanano haina nizawi bigi phamda tatan hangle imangda mami samikum lamaga nasak phoba taklamda kai hi chatkhiba lamlan banangi ungamdraba saktamdo thamoi sinadi uningli heri ningol na wakal amada tawduna ringai Kana lagli phau khangkidri Chanu na korokpoduda gyan lai Kaino ningol kai wakal noi bima lai guk narabo haiba Khangdi adu lao nang lakpa ngasai ri ngai ni Imadi chak chakrabo udi Yaw thingbi chek lawo imadi ngasai na chakre Wari sana na anido chakin sang haptuna chakre Numidangi matam ushilakli hanagi matawgum Chanu ga ningol ga so kulgi pukriya chobadagi ising sokpa sanabuna mamam paiduna lakpani pukri mapan oirapna boroi pambi so hauri makoi ni na lakpado bada boroi makhungda lairamba nupa ahumduna ningol da unsilei hai ningol nasakna tawna asum phajarakpane imagi mamoina leirisidana ningol masado khajik hainadraduna kaishikhumda ising sokpa kumthage tawi Magi mahut chanu na sauna Ta themba khulsi maktada leiraga aduklem zadaba wang sangangdo khulgi na jal singbu adumna khalabadi thangnariba khulgi nupa singna aikhoi bu kari oina khandorige noi bu ichal karimnaba mino kama noklaga hairakpani aikhoi sibu noigi na bunglo ha Ta themba khrakra bab ta na badi phabani ising sokpa loireduna ningol do kakhali chanua chalasi Tiembana konjal khar kalapna ngai khoningo nupina du napal kagano napunsido arimbada manglingano ta themba ai chatke aina hana saikre lemna haibade yanasi natradi tiemba kanano haibse mayik singna khanglakani ta themba ai bulu khrabi machani imai jala leibani khana adu khantana sungangbi gano ai khoi sumini tiemba galakmina ba marup amana usitana hairi Adunabu mina usitnaba aikhoi daw themba ningthogumbussida nakhuda hamduna leijau haridana thembada unsilaga noglei natri daw Chanu namu adudi aikhoi mu chalagi hairamduna prabhap chatki themba majinna solawi kyam kuinabu iphumdagi nathiduna chatpa ngamune ise yengba daridana aise thembani haibse kawramale Asam tawna anido themba hoidagi khara lapthorakli mayum yorumdai chanu hoigi yumdagi nupa ma tholakpadubada ningolna kanano khanduna yamuni yengi hana mukta ukhidriba miyoibana asumuna su yenglibani asumna yengna lakpana ningol makongdo nungamada lawduna khudi thijali chanu su ningol bo tamna hogali kaino nungtakta yengaga chatpra kaino khangdi pangtuda turisibo masibo ayo sire Khongbiga loin kaire haiba nongthak yengba nati mi amada yengbani kanagi mino aikhoi ita lerangton gisu yengjanaba miga leibro nupia nangko mina khongbi kari kansida yam haujanu natawduna ni lerangton nakaldagi nupa khunjalamana hai senrang noidi sida kedormino senrang aina korokpaduda awai khumtawnaduna Leramliba aniduso mamaido patpat ontoktuni yenglei paringan bo oirambaduna chanuna taye sida kamaina sum walking tholambani ada nang malina sum changakpani
Ngasai taunariba mawongdune Ningol ingaw ngauri. Amuke na ngauribadi Chanu na tayay kay na kaubusini. Wadi ngangdi. Adum lontok tabi magi saklon lagduna lady. Senrang, mari kanano. Ningol na magko kazik induna hanglagpani. Ay ni imanabi habito Ningol do. O, mari kidawre. O, makong kong bisi kudi tibida kairiba. O, adudi noy fuzalak minaro. Te changamagi ko. Hoy te. Hek chatkibaga Ningol na. Kanano tayay duna. Ibung ni. Senrang ka so hayrini. Haygom da na idi nahangay khangdi. Chanuwa, senrang ya mali nang si. Si haraga noktori. Chanu di paiduna. Yare lerang ton nakunga supuduga chasilaw. Asam na nido mayum na chang nakre. Ningol na makung sik-sik tu na lakpado ubada. Hay, kaidawre na kung dudiya. Ima, tusin bani, kung bise kitang sokri. Ima gibi manang sidinya na may takanu si yadiba. Sango-sango potharo, sakado ima thong lagi. Ningol magi kada jangduna potharagali. Ngasay ginupa dugi, sawung sadaduga yamani, lamlan bananga. Natraga asing boyibra. Ay lamlan banang na ayse, asungotu na lay. Kiyam kuina asumna thamkigi haiban. Khunggang na satjabi khunggang gi lairang gi thamoi sisu lamin ma khoi munang na saklotuna inakta parakam badeki khoi munang mulak pangai badawar. Mana sum khanduna leiringai mapandadi mi amana kauri. Ningol makhong na bana thokningwa phawudre. Nungsi noina thoktuna ibunga kana kari hangbibano. Ine hairaga makhuna pariba hidak to pire. Sini, ako'y Chanu na pirakpani. Oo, ako'y Thuy gi oramani. Ado ichadi nahan makayudi. Kanagi machano nangbo. Pariga Mem Thuy gi machani ma. Oo, ado di tada chawral gi manang nupa malay haido. Ibungo gi baba oire. Ningol mama machasi khula sidagi nati. Ado na paringan ba hoibu khangdabani. Paringan bagi mama mapagadi paringan bana pikningai da Imphal da laikibani. Ado ine ayi mu chajarukigi. Hoi, chalo. Ningol sanari bawari do magi kadagi sutai. Nungsisu hidak tu pusilaga machagi kada jangli. Thoi, se hidak si Chanu na pirakpani na mabung na thinbala ambani. O, hoi ma. Numit nini humni di Ningol do mapal thokte. Chanu di marak talai. Ngasi su Chanu paringan baga puna Ningol gi manakta lai. Paringan manadi chacharu haibani. Adubu Chanu na namdana puraklibani. Sum lakpana Ningol hoigi yum yawradana anido changminari. Ima! Nungsisu taraduna thulai. Haima, isa lai ro. Ibungo su yawra idana. Hoyine. Ado ima Ningol dubu khara phadribo. Pharabani khara ulsinba watpa. O, kaida lekige mabo. Kada lekibani chango. Nungsina ibungo hamu morasida. Hoine. Tanja chana Ningol so mapanda tholei. Senrang manbia lairo. Chanu matom na lakprai na hairubani. Nakanda paringan ba phamdu leirimbaduda amuk tumi lekre. Parina khongna ba khara pharabo Ningol. Ningol nupa mana asum nangakpasida ngai. Aduga tamna khumlei. Khara phare. Chanu na adu lairang ton wa amadi hainingbani. Kai wano hayo. Kona hairage. Parina Chanu da chalasai duna chalage hairamlaga makoi ni su sakre. Somna Ningol di magi thamoida paribu nungsibagi mami taba hore. Dukan gi thaudogaduda thengnakiba mahaktuni haina khanki. Nungthilgi matamni paringan ba morama puthoga sumangda phamduna lei. Phamlibado wakhal kaya amasu khalibani. Numitugi nupido nahagla. Kayino nangubo khuding aigi thamoisina haifum khangdriba. Nungsiba haibadur.
ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧꯕꯨ ꯌꯦꯡꯖꯔꯒ ꯅꯨꯡꯁꯤꯕꯁꯨ ꯑꯁꯨꯝ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯀꯔꯝꯅ ꯅꯐꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯨꯡꯒꯅꯤ ꯇꯥꯟ ꯀꯥꯏꯕꯤ ꯆꯦꯛꯂꯥꯛꯀꯨꯝ ꯆꯅꯨꯗꯣ ꯆꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯔꯗꯨꯅ ꯄꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇꯌꯥꯏ ꯍꯩꯃꯥ ꯁꯤꯟꯔꯥꯡ ꯀꯩꯗꯧꯔꯒꯦ ꯃꯅꯤꯡꯗ ꯄꯥꯟꯕ ꯃꯪꯒꯤꯗꯣ ꯈꯔ ꯍꯦꯛꯄꯤꯌꯣ ꯀꯩꯗꯧꯅꯕ ꯍꯩꯃꯥ ꯍꯩꯗꯨꯕꯨ ꯆꯥꯅꯕ ꯅꯠꯇ꯭ꯔꯗꯤ ꯁꯥꯟꯅꯅꯕ꯭ꯔꯣ ꯇꯌꯥꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯠ ꯍꯦꯛꯂꯣ ꯅꯤꯡꯉꯣꯜ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯅꯤꯡꯉꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯋꯥꯗꯤ ꯉꯥꯡꯗ ꯊꯃꯣꯏꯗ ꯅꯣꯛꯆꯩ ꯑꯗꯣ ꯃꯥꯕꯨ ꯅꯨꯄꯥꯒ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯇꯌꯥꯏ ꯁꯤꯒ ꯍꯪꯂꯛꯏꯁꯤꯅ ꯂꯩꯇꯕꯅꯤ ꯑꯣ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ ꯍꯣ ꯈꯪꯖꯔꯦ ꯍꯦꯛꯂꯤꯕ ꯍꯩꯗꯨꯁꯨ ꯂꯣꯏꯔꯒ ꯄꯨꯁꯤꯜꯂꯛꯏ ꯉꯁꯥꯏ ꯄꯔꯦꯡꯉꯥꯟꯕꯅ ꯐꯝꯂꯝꯕ ꯃꯣꯔꯥꯗꯨꯗ ꯅꯤꯡꯉꯣꯜ ꯐꯝꯂꯒ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯅꯥꯟꯅꯥꯟꯗꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯄꯔꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯆꯅꯨ ꯏꯃꯨꯡꯗꯒꯤ ꯐꯛ ꯑꯃ ꯄꯨꯔꯒ ꯅꯤꯡꯉꯣꯜꯒꯤ ꯃꯅꯥꯛꯇ ꯊꯥꯔꯒ ꯐꯝꯂꯤ ꯅꯤꯡꯉꯣꯜꯁꯨ ꯐꯛꯇꯨꯗ ꯑꯣꯏꯅ ꯐꯝꯗꯔꯛꯏ ꯄꯔꯩꯗꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯍꯩꯗꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ ꯂꯩꯔꯥꯡꯇꯣꯟ ꯂꯥꯛꯑꯒ ꯂꯥꯛꯑꯦ ꯍꯥꯏꯗꯈꯩ ꯇꯨꯃꯤꯟꯅ ꯁ꯭ꯋꯥꯏꯗ ꯐꯝꯂꯝꯃꯤꯅꯤꯅꯦ ꯇꯜꯂꯕ ꯆꯪꯉꯛꯇꯧꯕ ꯍꯩꯃꯥ ꯇꯌꯥꯏꯁꯤꯗꯤ ꯍꯩ ꯍꯦꯛꯑꯝꯃꯒ ꯆꯪꯈ꯭ꯔꯦꯅꯦ ꯍꯣ ꯇꯌꯥꯏ ꯇꯌꯥꯏ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯕꯅꯤ ꯄꯔꯩꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯤ ꯁꯤꯟꯔꯥꯡ ꯍꯩ ꯍꯦꯛꯑꯝꯃꯒ ꯆꯥꯗꯨꯅ ꯆꯪꯈꯤꯕꯗꯨꯗ ꯀꯧꯕꯅꯤ ꯑꯣ ꯇꯌꯥꯏꯗꯤ ꯆꯥꯅꯤꯡꯗꯤꯌꯦ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯆꯥꯔꯣ ꯅꯤꯡꯉꯣꯜ ꯄꯔꯩꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯄꯔꯩꯁꯨ ꯌꯦꯡꯂꯛꯄꯅꯤ ꯑꯅꯤꯗꯨ ꯃꯤꯠꯆꯥꯅꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯆꯅꯨꯗꯤ ꯎꯕꯤꯕ ꯅꯠꯇꯦ ꯍꯩꯗꯣ ꯊꯋꯥꯏ ꯌꯥꯎꯅ ꯆꯥꯔꯤ ꯍꯩ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯉꯣꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯞꯇꯥ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯗꯤ ꯀꯌꯥꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯔꯥꯡꯅꯔꯤ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯆꯅꯨꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯇ꯭ꯔꯤ ꯅꯤꯡꯉꯣꯜ ꯃꯊꯟꯇꯃꯛ ꯂꯥꯛꯏ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯥꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯉꯣꯜ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ ꯀꯩ ꯍꯥꯏꯂꯩꯒꯦ ꯇꯌꯥꯏ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯜꯂꯛꯄꯁꯦ ꯌꯥꯝꯅ ꯀꯨꯏꯔꯤ ꯀꯩ ꯋꯥꯅꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯄꯔꯩꯉꯥꯟꯕꯗꯣ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯅꯤꯡꯉꯣꯜ ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯀꯩꯊꯦꯜꯗ ꯎꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯇꯕꯨ ꯁꯦꯟꯅꯖꯔꯛꯄꯅꯤ ꯅꯨꯡꯁꯤꯖꯔꯛꯄꯅꯤ ꯅꯤꯡꯉꯣꯜ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯅꯤꯡꯉꯣꯜ ꯍꯧꯖꯤꯛꯇꯗ ꯃꯥꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯈꯤꯕꯒꯨꯝ ꯃꯁꯥꯗꯣ ꯌꯥꯡꯂꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯂꯝꯂꯥꯟꯕ ꯅꯨꯡꯁꯤꯕꯗꯣ ꯄꯔꯩꯉꯥꯟꯕ ꯑꯣꯏꯔꯝꯕꯁꯤꯗꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯇꯌꯥꯏ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯃꯍꯥꯛꯇꯕꯨ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯄꯨ ꯇꯌꯥꯏꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯝꯗꯨꯅ ꯏꯀꯥꯏꯅ ꯅꯤꯡꯉꯣꯜꯗꯨ ꯆꯦꯟꯈꯤ ꯄꯔꯩꯉꯥꯟꯕꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯔꯩꯒꯤ ꯌꯨꯝꯗꯒꯤ ꯄꯔꯩꯉꯥꯟꯕꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯄꯥꯎ ꯍꯥꯏꯔꯛꯏ ꯅꯤꯡꯉꯣꯜꯒ ꯑꯃꯨꯛꯇꯪ ꯎꯅꯔꯝꯒꯦ ꯈꯟꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯎꯅꯔꯝꯃꯤ ꯅꯤꯡꯉꯣꯜ ꯀꯩ ꯍꯥꯏꯒꯦ ꯇꯌꯥꯏ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯇꯥꯔꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯂꯥꯎꯕꯅ ꯍꯥꯏꯔꯛꯏ ꯑꯊꯨꯕ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯪꯗ꯭ꯔꯤ ꯑꯗꯣ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩꯅ ꯌꯨꯝꯗꯒꯤ ꯂꯥꯛꯄꯒꯤ ꯀꯥꯟꯗꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯨꯗꯣꯏꯅꯤ ꯅꯤꯡꯉꯣꯜ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯂꯩꯔꯝꯒꯦ ꯑꯩ ꯇꯌꯥꯏꯕꯨ ꯂꯥꯛꯄ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯗ ꯉꯥꯏꯔꯝꯒꯦ ꯀꯞꯀꯅꯨꯁꯦ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯀꯞꯄꯔꯣ ꯐꯖꯅ ꯆꯠꯂꯣ ꯍꯣꯏ ꯑꯁꯨꯝꯅ ꯄꯔꯩꯉꯥꯟꯕꯁꯨ ꯃꯌꯨꯝꯗ ꯂꯩꯔꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯃꯥꯒꯤ ꯋꯥ ꯆꯗꯥꯗ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯂꯝꯕꯒꯤ ꯄꯥꯔꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯏ ꯀꯩꯒꯤꯅꯣꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯒꯤ ꯋꯥ ꯑꯝꯇꯁꯨ ꯊꯥꯗ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯝꯕꯤꯁꯤ ꯁꯤꯜꯂꯝꯃꯤꯕꯁꯤꯕꯣ ꯍꯩꯃꯥ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯅꯪꯒꯤ ꯋꯥ ꯇꯥꯕꯅꯣ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯊꯕꯛꯁꯤ ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯃꯥ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯗꯅ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯍꯟꯅ ꯍꯪꯕꯤꯔꯝꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯅꯤꯡꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅ ꯈꯟꯊꯒꯗꯕꯅꯤ
ꯏꯃꯥꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯣ ꯅꯃꯥꯏꯒꯤ ꯃꯥꯌꯣꯛꯇ ꯅꯪ ꯂꯩꯔꯒꯦ ꯁꯤꯅꯤꯅꯦ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯄꯔꯩ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯀꯥꯗ ꯆꯪꯈꯤ ꯑꯁꯣꯝꯗꯅ ꯅꯤꯡꯉꯣꯜ ꯆꯅꯨꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤꯒꯤ ꯁꯤꯔꯤꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯪꯉꯒ ꯂꯩꯔꯤꯗꯨꯕꯣ ꯇꯌꯥꯏꯗꯣ ꯎꯗꯕ ꯀꯨꯏ ꯀꯩ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯆꯅꯨ ꯃꯕꯨꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯤ ꯍꯥꯏꯕꯁꯤ ꯅꯤꯡꯉꯣꯜꯗ ꯇꯝꯒꯦ ꯈꯜꯂꯨꯗ꯭ꯔꯤ ꯇꯝꯂꯨꯔꯒ ꯅꯤꯡꯉꯣꯜꯒꯤ ꯑꯋꯥꯕ ꯃꯇꯧ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯟꯅ ꯍꯥꯏꯔꯨꯗ꯭ꯔꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯤꯡꯉꯣꯜ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯄꯨꯕ ꯇꯥꯔꯦ ꯅꯪ ꯅꯤꯡꯉꯣꯜꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯔꯛꯏ ꯇꯥꯊꯦꯝꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯊꯥꯗꯣꯛꯑꯣ ꯅꯪꯕꯨ ꯐꯥꯕꯗ ꯉꯁꯤꯗꯤ ꯀꯅꯥꯅ ꯊꯤꯡꯒꯗꯧꯔꯤꯒꯦ ꯏꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ ꯂꯦꯝꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯕꯅꯤ ꯃꯥꯅ ꯑꯁꯨꯝ ꯇꯧꯕꯗꯨꯗ ꯆꯅꯨ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯩ ꯀꯗꯣꯝꯗꯒꯤ ꯊꯦꯝꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯥꯎꯔꯛꯄꯅꯣ ꯈꯪꯗꯦ ꯃꯥꯡꯂꯣꯝꯗ ꯎꯞꯇꯨꯅ ꯇꯥꯈꯤ ꯅꯤꯡꯉꯣꯜ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯇꯌꯥꯏ ꯑꯩ ꯂꯩ ꯅꯪꯒꯤꯗꯤ ꯂꯩ ꯂꯥꯎ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯗ ꯅꯤꯡꯉꯣꯜꯗꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯄꯔꯤꯉꯥꯟꯕꯅ ꯂꯥꯎ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯅꯤꯡꯉꯣꯜꯗ ꯋꯥ ꯉꯥꯡꯂꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯄꯔꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤ ꯁꯣꯝꯗꯁꯨ ꯆꯅꯨꯅ ꯄꯥꯎ ꯇꯝꯗꯨꯅ ꯅꯨꯡꯁꯤꯠꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ ꯈꯟꯕꯗ ꯅꯨꯡꯁꯤ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ ꯆꯥꯎꯔꯕ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯨꯅ ꯄꯔꯩ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯦꯝꯊꯣꯏꯁꯨ ꯒꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯏꯕꯨꯡꯉꯣ ꯏꯌꯥꯏꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯏꯃꯥ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯑꯃꯅꯤ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯏ ꯄꯥꯔꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯁꯤ ꯀꯌా ꯄꯥꯝꯗꯕꯅꯤ ꯑꯗꯨꯅ ꯃꯆꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯆꯥꯒꯤ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯏꯃ ꯏꯃꯧꯗꯣ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯅꯤꯡꯉꯣꯜꯁꯨ ꯆꯪꯂꯛꯄꯒ ꯃꯄꯥꯕꯨꯡꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯕꯨꯁꯨ ꯈꯨꯔꯨꯝꯒꯦ ꯇꯧꯕꯗ ꯃꯦꯝꯊꯣꯏꯗꯣ ꯁꯠ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯧꯔꯤꯕ ꯃꯃꯥꯒꯤ ꯃꯇꯧꯗ ꯅꯤꯡꯉꯣꯜ ꯃꯁꯥꯗꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯁꯨꯝꯅ ꯄꯥꯎ ꯍꯟꯅꯕꯅꯆꯤꯡꯕ ꯂꯣꯏꯔ ꯃꯇꯨꯡ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯗꯒꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯣꯛꯄ ꯁꯤꯟꯈ꯭ꯔꯣ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯊꯥ 2-3ꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯦꯝ ꯃꯦꯝꯊꯣꯏꯗꯤ ꯃꯃꯧꯕꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯅꯤꯡꯉꯣꯜ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯂꯣꯏꯔꯗꯨꯅ ꯐꯤ ꯑꯁꯦꯡꯕ ꯁꯦꯠꯇꯨꯅ ꯀꯣꯏꯔꯧꯍꯟꯕ ꯏꯕꯨꯡꯉꯣꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯈꯨꯔꯨꯝꯖꯩ ꯀꯣꯏꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯏꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯗ꯭ꯔꯤꯕꯅꯣ ꯑꯗꯨꯕꯨ ꯅꯆꯥꯅ ꯊꯧꯅꯥ ꯐꯅ ꯂꯩꯈꯤꯅꯤ ꯏꯀꯨ ꯏꯅꯦꯝꯒꯤ ꯁꯦꯕꯥ ꯃꯇꯧꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯉꯣꯜꯁꯨ ꯆꯪꯈ꯭ꯔꯦ ꯅꯤꯡꯉꯣꯜꯅ ꯆꯥ ꯄꯣꯠꯇꯨꯅ ꯃꯄꯥꯕꯨꯡꯗ ꯍꯥꯟꯅ ꯄꯤ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯗꯤ ꯄꯩꯗꯨꯅ ꯂꯩꯔꯤ ꯃꯦꯝꯊꯣꯏꯒꯤ ꯆꯥ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯅꯤꯡꯉꯣꯜꯁꯨ ꯆꯥ ꯄꯣꯠꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯏ ꯇꯌꯥꯏ ꯆꯥ ꯅꯪꯗꯤ ꯊꯛꯑꯕ꯭ꯔꯣ ꯊꯛꯇ꯭ꯔꯤ ꯅꯪꯒꯤꯁꯨ ꯄꯨꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯃꯈꯥꯗ ꯑꯣꯏꯅ ꯊꯛꯎꯔꯒꯦ ꯇꯧꯕ ꯑꯗꯣ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯒꯤꯗꯤ ꯇꯌꯥꯏꯅ ꯑꯩꯒꯤ ꯃꯤꯅꯣꯛꯅꯤ ꯑꯗꯨ ꯇꯌꯥꯏ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯧꯔꯣ ꯆꯍꯤ 2 ꯍꯧꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯄꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯪꯖꯔꯦ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯁꯨ ꯄꯨꯡꯂꯥꯡ ꯂꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯦꯝꯊꯣꯏꯁꯨ ꯐꯔꯦ ꯅꯤꯡꯉꯣꯜꯒꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯆꯠꯄ ꯃꯇꯧꯅ ꯃꯅꯦꯝꯒꯤ ꯃꯩꯁꯥ ꯄꯨꯕ ꯊꯃꯣꯏꯕꯨ ꯄꯨꯡꯏꯪ ꯏꯪꯍꯟꯈ꯭ꯔꯦ ꯃꯁꯨ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯀꯌꯥꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯏꯗꯣꯝꯆꯥ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯏꯗꯅ ꯏꯅꯝꯕꯤ ꯑꯃꯁꯨ ꯌꯥꯅꯤ ꯏꯅꯝꯃ ꯏꯃꯨꯡꯗ ꯂꯦꯡꯁꯤꯟꯁꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯌꯦ ꯅꯤꯡꯉꯣꯜꯁꯨ ꯃꯤ ꯂꯥꯛꯄ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯛꯂꯛꯄꯅꯤ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯏꯃꯥ ꯀꯩꯒꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯅꯣ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯃꯥ ꯍꯩ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯏꯃꯥ ꯂꯥꯛꯂꯤꯕꯁꯤꯗꯤ ꯀꯗꯥꯏ ꯏꯁꯨ ꯑꯅꯤꯗꯤ ꯅꯤꯡꯉꯣꯜ ꯃꯆꯥꯁꯦ ꯇ꯭ꯋꯤꯟꯁꯅꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯄꯔꯩꯉꯥꯟꯕꯁꯨ ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯅꯨꯡꯁꯤ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯏꯁꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ ꯆꯅꯨꯅ ꯊꯥꯏꯅꯒꯤ ꯂꯩꯔꯥꯡꯇꯣꯟ
ꯇꯌꯥꯏ ꯅꯣꯏꯕꯥꯅꯤꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯆꯅꯨ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯑꯗꯣ ꯀꯩꯀꯩ ꯃꯤꯡ ꯊꯣꯜꯂꯕ ꯑꯉꯥꯡꯗꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯏꯔꯩ ꯊꯣꯜꯂꯤ ꯑꯗꯒꯤꯅ ꯊꯣꯏꯕꯅ ꯅꯤꯡꯊꯦꯝ ꯊꯣꯜꯂꯤ ꯑꯣ ꯌꯥꯝ ꯍꯩꯅ ꯊꯣꯜꯂꯤꯀꯣ ꯃꯤꯡꯁꯦ ꯌꯥꯔꯦ ꯅꯪꯃꯁꯨ ꯁꯣꯝꯗ ꯌꯨꯝ ꯍꯟꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯒ ꯆꯅꯨꯒꯁꯨ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯅꯨꯡꯁꯤꯅ ꯃꯦꯝꯊꯣꯏꯗ 이베마 나목세 나쿠짜나 와루고 이나마 뭉찰루키게 이나마 아이 이모디 농돌 탁다 톡리바 나이톰 잉나 ngal리비 타자구민 아이기 사르바 ꯃꯩꯁꯥꯕꯨꯕ ꯊꯃꯣꯏꯕꯨ ꯏꯪꯍꯟꯕ ꯉꯝꯕꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯊꯣꯛꯄꯤ ꯊꯥꯖꯅꯤ 이나마 ꯄꯦꯜꯂꯤ ꯏꯕꯦꯝꯃ 이베마나 ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨꯀꯣ ꯃꯄꯥ ꯌꯥꯎꯗ ꯅꯥꯀꯣꯜꯂꯛꯄꯤ ꯑꯩꯒꯤ ꯏꯆꯥꯅ ꯁꯣꯏꯔꯕꯁꯨ 이베마나 ꯆꯨꯝꯊꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯏꯅꯈ꯭ꯔꯦ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯆꯍꯤ 6ꯃꯨꯛ ꯁꯨꯔꯛꯂꯦ ꯏꯔꯩꯅ ꯉꯥꯏꯈꯨꯋꯣ ꯑꯩ ꯇꯥꯟꯅꯕ ꯉꯝꯗꯦ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝꯅ ꯇꯥꯟꯅꯔꯣ ꯉꯝꯃꯤ ꯃꯤꯅ ꯉꯝꯗꯦ ꯍꯥꯏꯔꯒ ꯃꯃꯥꯒ ꯄꯥꯕꯨꯡꯒꯗ ꯇꯥꯛꯊꯣꯛꯆꯅꯤ ꯇꯥꯛꯎꯅ ꯏꯔꯩꯗꯨ ꯀꯞꯄꯒ ꯃꯃꯥ ꯃꯃꯥ ꯅꯤꯡꯉꯣꯜ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯀꯩꯗꯧꯔꯒꯦ ꯃꯆꯥ ꯊꯣꯏꯕꯤꯌꯥ ꯃꯤꯅ ꯇꯥꯟꯅꯕ ꯉꯝꯗꯦ ꯍꯥꯏꯔꯒ ꯆꯦꯟꯒꯅꯨ ꯍꯥꯏꯔꯒ ꯆꯦꯜꯂꯤꯕ ꯏꯁꯦꯁꯦ ꯃꯃꯥ ꯍꯥꯏꯒꯦꯀꯣ ꯊꯣꯛꯑꯁꯦ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯑꯅꯤ ꯃꯃꯥ ꯄꯥꯕꯨꯡꯅ ꯆꯠꯂꯤꯁꯦ ꯀꯗꯥꯏꯗꯅꯣ ꯄꯥꯕꯨꯡꯅ ꯆꯠꯂꯤꯁꯦ ꯊꯕꯛꯅꯤ ꯏꯆꯥꯁꯨ ꯂꯥꯏꯔꯤꯛꯀ ꯃꯌꯥꯝ ꯇꯝꯗꯨꯅꯅꯦ ꯄꯥꯕꯨꯡꯒꯨꯝꯅ ꯑꯆꯧꯕ ꯑꯣꯐꯤꯁꯔ ꯑꯣꯏꯗꯣꯏꯅꯤ ꯑꯁꯦꯡꯕꯩ ꯑꯣꯏꯒꯅꯤꯀꯣ ꯃꯃꯥ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯅꯔꯤꯉꯩ ꯄꯔꯦꯡꯉꯥꯟꯕꯁꯨ ꯍꯜꯂꯛꯏ ꯅꯤꯡꯉꯣꯜꯅ ꯇꯨꯛ ꯄꯥꯕꯨꯡ ꯍꯜꯂꯤ ꯃꯆꯥꯅꯤ ꯄꯔꯩꯅ ꯄꯥꯕꯨꯡ ꯍꯜꯂꯛꯑꯦ ꯅꯣꯏꯕꯥꯅꯤ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯔꯣ ꯏꯔꯩꯅ ꯅꯠꯇꯦ ꯁꯥꯟꯅꯔꯝꯕ ꯄꯔꯩꯅ ꯏꯔꯩꯕꯨ ꯄꯝꯈꯠꯇꯨꯅ ꯑꯃꯗꯤ ꯅꯤꯡꯉꯣꯜꯅ ꯅꯤꯡꯊꯦꯝꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯈ꯭ꯔꯦ